Manipur top 20 news na tungan reliable source sing lakhuchraga matam gi oiba maru oiba I pawsi patuk na khanjari ahan be headline da President Rule Lebasu chingdadi law and order gi phibam hotong hori none police station manakta ahing yarik leiba truck amagi winslip thugairam le gari driver singdagi sel mulaga laukre AK Valana ma ki council amasung security gi mifum pangthokre BJP gi luchingba ani lagbasu lengak sembagi inil fangdri BL Santos amasung Sambit Patrana Chochampur chatuna Kukijogi MLA khara unakre relief camp ta changduna IDP singi phibam su yengsilure Wayland Pauge, Alka, Thoksonda, Manipur State Journalist Award 2025 Pilake, African Sign Flu Fivum, Scotching Amasung, Chochampur Sandorokle, Section Thorang Lokale, Dengi positive case, Kumjaka Tare Tengare, Bihargi, Mirep, Janiga, Nifuga, Humdogi, Laipak, Nasi, Bal, Sahitya, Puruskar Award. Sangai Festival gi Harau Minokna, IDP Singi Pirang Tepupa Ngamloi, Kurai Kongpal, Liangai Imphal, Ketil Damiam na Pochekya, Lainakre. Pau Sandong Pisari, Ahan Bata, AK Valana Mahaki Council Amasung, Security Mipum Pangtokre. BJP gi luchingba ani lagbasu lengak sembagi inil fangdri BL Santos amasung Sambit Patrana Chochampur chatuna Kukijogi MLA khara unakre relief camp ta changduna IDP singi phibamsu yengsilure Manipur February 13 2025 tagi 13 suba Manipur Legislative Assembly bu suspended animation thamlaga numit adudagi ahan batha taruki oina president rule chana halkra matung atuba tha taruki matam amukasu sangdo heltuna mathang jahi 2026 ki February 13 fawa chana gadoriba laipak amadi lengak asi loisinduna popular ministry ama semna ba mamang delerba lengak Luching lamba BJP gi MLA singna kanna taksinabadagi ngarang makhoi gi party gi luching ba ani imphal da lakrabasu ngasi fawdadi athu matamda piar lenga posilaga popular ministry ama semhalakari inil fangri BJP gi national general secretary BL Santos amasung Norris ki coordinator Sambit Patrana ngarang imphal da hek yorpaga nungthil pung amaga makhai dagi horaduna pung ani rom chukna thamal sangle da party asigi Manipur gi MLA singna punna pamnaduna mifam pangthokrabasu luching ba ani ki makai dagi piar lenga losinba amasung anuba popular government ama sembagi chapchaba matam Lekai tabak ngam kidre adum oinamuk party asigi Manipur gi MLA singna makhoi na luchingba popular government ama atu matamda semtuna lahinmagi apamadi luchingba ani na mayek singna khangle hairi adubu PR lenga asi hangtokta thupchilaga masi mohta popular government ama lahinmagi wahumdi ngarangdi lakuna ngasi phawba state asida lekliba party asigi national leader ani khaltana laptop pangamdi hairi maramasina ngasi numidang wairam phawbadadi anuba lenga ama atu matamda semlagani haibagi inil phangba ngamdri serkida ngasi nungthil pung mari ga makhairom tarakpadagi horatuna governor AK Balana chair loduna mahaki governor in council gi mifom rajbhavan da pangthokre Mifam asida Chief Secretary PK Goyal na luchingba tongan balusang singi Administrative Secretary Commissioner singba saruk yaki hari kung amarom chumna Governor in Council gi mifam pangthokna lenga ki makitagi state asigi miyang bidamak paket kadaba thabuk thorom singi matangda khanana nabasu council asina kaknaba hiram amada pangthokadaba thabuk sing lepthokide hari adum oinamak Governor in Council gi mifam asi loira matungda Governor na chair loduna Manipur gi hauji oiriba law and order gi yauna security ka mari lainaba thabuk thorom singi matangda khanana security meeting amasu pangthokre hari Mifam asida Security Advisor Kuldip Singh amasung DGP Rajib Singh su saruk yaki hari amoromda pawse sina Chochampur District Headquarter dagi phangba pawna haibada ngarang Imphal thunglakiba BJP gi National General Secretary BL Santos amasung Norris ki coordinator Sambit Patrana ngasi ayuk Chochampur da lakuna Kukijogi MLA Singh kharaga hakthingnan unaduna wari sanakre hari BJP gi luchingba ani asi ngasi ayupung mapan khar helpada helicopter da Chochampur da lakibani aduga numit yungba matungda Imphal da amuk hankibani hari makoina district adugi headquarter da laringai da Kukijogi MLA kharaga unaduna wari sanaki mifum adu Ngarang Imphal gi nitai pat jutek ta leiba tambal sangle da party asigi MLA singa paminaduna pangthokiba mifum adugi makha tarakpa amasung manung chanba oina pangthokpa oigani thajanari adum oinamak center gi luchingba ani ka hakthengnan unakiba Kukijogi MLA sing adu kana kanano amasung makhogi maiki digi luchingba ani gi mahumda kari karam boham sing phongdokibage haibadudi chap chana khangba ngamri hari panba yabadi Kukijogi mapangal kalaba CSO kharana amasung khulai paiba militant group kharana karigumba Manipurda chana halakliba president role gi lenga asig mohta popular government ama semlabadi Kukijo fruki MLA singna saruk yaba yaroi karigumba lenga adu da makoina saruk yarbadi hak pacharakpi gini haibagi wapum phongdokpa lekrabani maramasina ngasi center gi luchingba ani ga unakiba Kukijogi MLA singna anuba popular ministry ama semhani magi apamba phongdokhibra natragana anuba lenga ama sembi mohta kumja 2027 ki March ki ahum suba chayogi mamangda mapung fana pangthokpam thokliba taragum de suba Manipur Legislative Assembly gi mikhal gi matam leptriba phawba president role gi lenga atumak lenba pamlibra haibada chu hangba ngamri hari amoromda party asigi luchingba ani na Chochampur dagi halaklaba matungda Imphal West ki lamoi khongang khongda leiba Manipur lenga ki trade expo center da hangba relief camp ta chatuna camp asida lairikliba IDP singa hakthengana unakhe luchingba anina IDP singi award apa yangsin kibaga loinana makogi makai dagi pirakpa aiba Gerald memorandum sing pisin kibaga loinana IDP singi pungning wakal hantha danaba wahum sing phongdolomki amaronda president rule lebasu chingdagi law and order gi phibam photrong hori none police station manata ahing yaitun leiba truck amagi windshield thugairamle gari driver singdagi sel mulaga laukre Tahi kharagi mamangdagi state asigi miyamna Manipurdagi tampake district sinda lenga ki law enforcement agency singna law and order chana hanaba honorable singdagi chana hanba ngamdabagi law laiti haibagi wafum mayongnarik lingai gi charakta February 10 ga humdoi
2025 tagi taraga suba Manipur Legislative Assembly bu suspended animation da thamlaga President rule gi lengak chalailaklabasu chingdadi adumak law and order gi phibam patrong hoduna leire phibam asigi manung chanbani haiba yarba thoguk ama National Highway number 38 Imphal Jiribam lambi paringda laiba None Police Station gi manakta thokre thawdu asi ngarang numidang pung taraga mathoi makhairom tarakpada thokibani haina masibu hakthengna huwa gari driver singa phongdorakli hariba matamsida Jiribam gi Imphal tamna tonga tongan po chesing puduna lakwa truck chama ga humdraga tare rom None Police Station manak nanga ahing yari tuna lairingai gi chakta sakhang damir kharana laglaga truck singa sigi manungda ama MN07/C1120 gi Will seal Tugairam Bagalona, a Hingarik and Labor Trucksing Asigi, driver Sindagi, Ayaw Elwa Selsing, Nampu Mulaga Loke Hari. Yang Robert Trucksing Asi Infaltamna, Yoksapangam Dabagi, Maduda, a Hingarik Laga, Nasi Ayu Angan Badagi Hona, Infal Damak, Kongsala Katabani Adubu, Numidangi, Atengo Matamaduda, Sakandami Karala, Gari, Manunga, River Driver Sing. Hogolaga Makogi Masadi Yawa Sel Singi, Manunda, Sumutagi Lupa, some Kata Yawa Power, Told London Selsing Loki Bani Hari. Tong Asibu Haking, Nakibagari Driver Sing, Akan Mamonga, Yaning the Puntuna, General Sing Patuna Sarak Binaba. None Police Station complaint report ama file tawkre hari thawdu aski matang ngasi None Police Station gi campus da truck driver singa punna mifum ama pangthokre bihum aduda letna kibagi matung ina ngasi kumba thawdu asi amuk hana thohalaroi haina police ki maikai dagi thajar pi ki hari makha tarakpada puba thangba ngamdaba demand ki mayakta simthale tuna kongjang changchin kre state asi gi tungan tungan ba mafum singa leiba mahisang singi mahiroi singbu hondo kongjing tawriba eco marti ben na chingba singi apun baluk oiriba All Manipur Student Transport Association gi thongi singna ngasi tungan tungan ba mafum kharada no magi sin leptuna makoina puba thangba ngamloidaba sel gi demand tawke hariduna masigi mayakta yaning da phongduna wakat kongjang changchin kre association asina sindura ngasi mafum kharada changchin kiba wakat kongjang gi manungda Rompat ki TV Tower Station manakta school kundari thoi gi mahiro sing puriba ben driver sina wakat kongjang changchin ki kongjang asigi matangda association asigi driver team gi controller Narim Thong Mega Chandana Paumi Singh Hai Manipur da leiba school singi mahiro sing puriba van driver singa kumja 2000 dagi hauna makal kya gi awaba kya mayok narakli masi mataka COVID-19 gi laichat yauna ngasi phawbada losinba naidiba Manipur gi irang na driver sing amuka hena awaba mayok nari hojik mayok nariba thawduk sing amadi mahiro sing puriba van driver singa tongan ba loop singa demand tawrliba senphap sing asi van driver amada lupa lising ani gi changda piu hairpani aduga laiba driver sing gi association singna senphap sing adu khonggat labi kadabani haina khanghalakpani maram masina hariba bohum asi handok piu hanadi yamdaba thidana driver singna punna khagat naraga pirambani adubu handak hairkliba senpham sing asidi driver singna puba thangba ngammaktabdagi asigi kongjang asi changsinbani hairi van driver singna mating pangbiu amadi selgi demand tobirkanu Imphal West amadi East da gari lising mari rom lairi adubu ayamba driver singdi mahiro singdagi phanglakpa senpham imungonu pubani maramasina senkhai thungkhai gi tabuk tobiganu haiki selgi demand tawliba singa yana puraklabadi makhatana changsilaroi adubu yanadabadi kongjang asidagi hena kanba school lebagi kongjang changsilagani makhataba kongjang gidamak association asiga phamina matungda warep logani haiki Amorobda, Lamboy Kongang Kongda Sangshin Kipa, Kongjangda, Sarugya Kiba, van driver sing high, Manipur Labor Organization Amadi, Loop Singa, Puba Thamang Amloidaba, Maong school van, service Tawzariba, Mio Sing the Sel Demand Tawriba Asi Yaninge, Masigi Mayapang Asigi, Kongjang Asi Sangshin Bani, Angang Sing Putokusin Tawtuna, Injariba Sing the Sel Demand Tawpa Hibasi Yam Library Bani, Masig Mato Makatana, Tawiganu Haiki, Amoronda, Taxing Amasung, Josampurda, Sandorakle, Section Thorang, Lokale, American Swine Fever. Lengaki Secretary Veterinary and Animal Husbandry loisang ngasi thokpa notification amada Kaksing amasung Solsapur district mapum ahumda oksinda nahanba laina African swine fever sandorakle haibagi wapam laboratory da pirakpa report ki matung ina confirm tawri hairi ire masi matangda Veterinary and Animal Husbandry Services loisang gi director na tha asigi tareta submit tarko report ki matung ina loisang asigi makai dagi Kaksing amasung Solsapur district ki mapum ahumbu laina asigi anuba epicenter ni haina lathok le hairi notification asigi matung ina anuba epicenter singni haiduna lauthok laba mafum singdi Kaksing district ki Moirang Them Laikai Khamnangba Paringda Leiba M Barun Kumargi ok loiriba mafum amasung Kaksing Turel Wangma ward number 5 ki M Ramanandagi ok loiriba mafum amasung Solsapur district ki Tangphai village da Leiba Poimun gi okoni hairi confirm tor matungda thorpa notification asigi matung ina mari lenaba ek amasung National Action Plan 2020 gi matung ina African Swine Fever asibu laksinduna muthanabagi thabak sing oina anuba epicenter ni haiduna lathok laba mafum sing asigi kilometer amagi koibda Leiba mafum singbu infected zone gi manung changani amasung infected zone sing asigi kilometer taragi akoibda leiba mahum singbuna surveillance zone haina khangna bagalena masigi wangda leiba mahum singdi free zone haina khangani hairi makha tarkota uyen lanpaugi alka thokchomda Manipur State Journalist Award 2025 pirakle lenga ki DIPR na chaliba chahi 2025 ki tungan ba category tareta Manipur State Journalist Award 2025 pinanaba sakhalakota uyen lanpaugi special correspondent wariba alka thokchomda award asi court reporting category da piragani haina lauthorakle amoromdana Ukhrul da bike release luba maite pangal sing changkai khulgi khulda purakre Ukhrul district liba moba surung
Kebta bike rally chaluba maiti pangal na hasingna halakpagi lambida Litan Police Station yaugadaba kilometer 3 makairom walingaida leiba makai khul yorpada khul asigi lamhe tuhenba singna purukpadagi naha ani soktuna Jenims ta laikanakre thaudu asi ngarang numidang wairam pung taruka makairom tarpada thokibani soktuna laikanariba sing urup mayai lekaidagi MD Altas Hussein chahi kunga humdoi apokpa MD Babu yathangba kongi saruk tekpa amasung kairaudagi MD Yakub chahi kunga nithoi yathangba hudangda sokpa ni MD Yakub ti ahan laing pira matungda laing sang asidagi disaster tawduna mayumda hankre hairi thaudu asida khongi saru tekpadagi laikanariba Altaf Hussein hai ngarang ayupung mapalrom tarpada makoi kunsa gan thoina saba Muslim Riders Club ki team amana bike taraga tarukta Ukhrul district ki moba kepta chachibani makoi khongchat asi mayai ka bachinjak tigi miyamna lapthoknaba leidabagi pandamda chatuna kep aduda tungla matungda amuk halakibani lambi da bike amagi chen khara nokpadagi kana thawa yadaduna mang thangkiba bike singna sangkai khulda khamlaga ngaiduna lekibani matam aduda numidang wairamgi pung taruka makairom tare hotel singda chak lemdabdagi hanglamba dukan amada changduna achapot sing chaduna leiringaida ukilon ngangba mioi khara tholaga makoida kadai da chalubano kari maramgi lakpano haina hanglakibani maduda soklaba Altafna aikoi manipuri pangal muslimni Ukhrul gi moba kepta chaluraga yumda halakpani haina kumki hari madugi matung ikan kanadana mafum aduda leramba kuki singna loudspeaker sinaduna laubadagi khul adugi mioi sing chenthortuna makoida chaina kanba yauna nungna thortuna purokibani makoigi thaong aduda aikoi mafum adudagi yumlomda laki adu bike rider mapandi kuki kunja singna phajina thamoki hari makoi adu ngasi nonga lamdai pung ohumlom tarpada Litan Police Station da sinarkibani hari thadu asigi matangda Shanghai Youth Club ki President Higen Haukip amadi Secretary Lenpu Haukip ki Cherol ama nadi ngarangi thaudu aduda kanglup masel gi oiba wakul amata yaude angangsing aduda langdanaba amasung nil khongdanaba haibada tabagi mota kunjasing do onsilaga khanaba horkibani madudagi miyamgi momno koi bu farga chai pu okibani haiki bike thoriba singna thonglamadagi haupu kuki chahi kunga taru kauba kunja amasu soktuna cycle gi PSC da pugatuna laing la matungda makhata na laing lunabagi senapati Getwell Hospital da refer tawkre hairi amoromda ngarangi thaudu adubu Manipur gi maiti pangal welfare organization headquarters ki Secretary General Firoz Khan sungom sung bomgi cherol amana kan bomong da yang de pungdurakli